KUKI KHUTLAI PAIBA SINGNA JIRIBAMDAGI ANGANG AHUM YAONA MARAL LEIJADABA MEECHAM TARUK PHARABA MATUNG TAMTHINA HATTOKKHIBAGI THOUNG ADU YANINGDABA PHONGDOKTUNA SONAI KALIBARI Cachar Da Atenba Meira gi Khongchat ama Chatkhre Coordination Committee on Crisis of Meetai or Manipuri na sinduna Chatkhre Meira gi Khongchat aduda Committee asigi Advisor Dr. KN Committee asigi Convener Okram Lakhikanta YAONA Meira Paibi amadi naha Chatret mukna saruk yakhe Meira gi Khongchat aduda saruk yakhiba singna JIRIBAM gi micham taruk hatpada chenaba sing jirak pigadabani KUKI narco terrorist ki thawong yaningde paliba lengap asina tangdu leitaba puraknaba hotnagadabani haibani chingba kholau kaya laukhe Sonai gi Kali Mandir da Khongchat asi loishilaba matung laikhidraba singgi thawaina lairam lenda ingna chikna leirunaba Meira katuna thawnikhe Meira katpa aduda committee asigi advisor Dr. KN hai KUKI KHUTLAI PAIBA singna makhut chalaba matung angang ahum amadi nupi ahum punna miyoi taruk tamthina hatokkibagi thawong adu akanba mawongda kandam tawi mara leitaba nupi angang hatpada chenaba sing lengakna athuba matamda pharaga logi matung inna cherak pigadabani loinana JIRIBAM da tangdu leitaba puraknaba lengakna hotnagadabani haina mahakna phongdokhe